Matam kuirabi tungda amo aise kanoda lakpani hoigi Konthoujam Lairembi magi mafamda Khubam do laksabani mamangda in laksarambodo chahi amamukti phare habtare ado hoje mo ngasi mo laaga hafet mafamje kamai kamai tawge du yengan tawjabani habadi ahong boji sum naire habdani ko magi akhoi sigi laigi kanogi kahani sangrengi sumang haitare ko sige je aini mamang chaludri tar ke je na pawde ko ado fajana na pame yam fajana kan tawe yan video ado ga sidana ari banung ama lai habdani sige nungche lai banungche ayu sar ke sum je mayam su dum hena khangnarabani da ko ngasi ingchi habtare ko aduga somda laiba koigi yang hirel haitare ka si mathakse fajana khanjalame mathakse yang hirengi je fajana khallaga lairame yengsi siju koigi bomma laire sije koigi masi mi ni kalamman haba kanum haibani aigi family lamina bane chanopane aduga aigi loina bine aigi laksabani kasu thodopa numit afa phataba adugumbagi nathing asi laksari sum mamangja chalurabani na kai phibam lairigena sum yeng laksabani habta Yes. Mấy gì mà này, okay. Song isu, okay. Mấy gì không? Mayam akhoi hajiki magi Konthoujam magi sida lairiba u mayamse yengbuda de kenoma phaw haitare ko tu chumba phawe ibam phawe haitare seng harabda ado sigi mafamje maroina kaina haba matamda akhoi mamangni da akhoi lai wari da laithok sarare haitare ko mahana kaira tharamba mafamne ba ado singkhatki mafam haitare ko haribi magi sigi Khubam se atiki matik kuiraba Khubam aman haba tare sida lairiba u myansina adum akhoi da dum khangal haba tare ko u sigi sidagi longthoriba masa myansina amaga samnaga laibja masi mayam su dum udi uramani ko yamba ada uraga su sigi film je kamai tawge do mayam si ekla aga yeng badane anga koma koi haba tare akhoi de aki bam phawe hai tare yamna hekta kadom taw hai tare yeng da ai sena khoi gi lagi Khubam ne haba do asing mo Khubam gi saktam dum u phang hai tare maroina sida lairiba u singje sida chawam laire ko sida ma laire hab tare aduga somda yam chawong laire songi sine khai maroina tawise sing Ujao lai tare ko sida nungga laise phani gi nungga laise masigi sine adigi simane ko aduga adigi manungda lairiba ada lairiba habadi sida amaga lairiba ko sigi musigai tare ahum mari sore ko siga dagi to ada Malaysia habadi from the ladies, yeah.
siga loi samnai haitare sigi aina haijari sigi massage ne sigi massage yong ko ma massage asi samne asi samgre ba fajana sammi sigi usidagi sumai kagraga sum kagra aduga asida ama leise sesa sigi pose samne sida samaga yamu na tawre ba marata gi haitare lagi jiki uje amuka mu jiki uje sedigi amu lae aduga amu lae nung sakre fammiran tigi ni samne jiki nung samnaba digi amuka sigi uji ngata ne ko sedigi amu lae ada masa amu sakre ada salise habdi sigi massage salise pambi jam samne habdi sigi jam samnai sigi khubam sina salairengi khubam ni haidana habire da irga thame kachariba sirike lebang macha maitai haidana sumaina ngajare haitare ko sigi khubam je duga soma lai sina ima Konthoujam Lairembi gi khubam yamna ingna signa lai haitare yam phajai sida ama laisina khoi ibdau kairen hai mayam ke none khoi gi Konthoujam ma tam pha Lairembi gi ja masida khoiram lak pai je mase nomia phobak ama khalaga dum lak pi ai hatar ko mayam laning da lairga so aduga khoi gi habidi makhoi gi gate se adum hangaga lai haiba tare masi gate se lon bo phatte na hai haiba tare aduna adum lon da bida adum gate se nga salaga budi thamba ko haibadi ida lariba gate se masida kano tawai ba so se mayagi se panjaraga so matai ge adum akhoi gi mi changba yana bogi mong da thamne haiba tare aduga aina haijaning bamna kari gumba akhoi gi mayamna koiram ba lakpi bo lairaga so sida kano ma theli ko sida kano mi iri se haibadi som iri se khoi lai khoramba lakpiri bisinga angang pamlaga laisang kabi gano haidana sumaina ma hai ko masi kai gina ba mutanda khoi ma Konthoujam Lairembi gi di maka ibdo khori phabaga sena khaina bigi wari ma laiba maramna adugumba ma yamna ngangna sanai have tare ko aduna mama bisinga macha je pammaga kakhalaga dumaina khoramba yati haidana adumaina ma laibane maduma aina sum khangjabru sum yamda sum haijabane have tare yam hena khangbirabani ado aina haijari bisingda soiba ramba karigumba yaubi balega so akhangai sing adum kamida dum habiro adu ngasi ina laksari bisiju tasina mukidi hana mamang na salubuda sahi amma mukki mamang da budu salure adu lei hobuga ngasi gidi khena badum u phang ya tare ko aduga mafam se kamai tawi habudu su yeningba aduga mayam su hena anobu khanganing bai tare aduna laksabani video yengbiru phai pru channel sina thagap phundok sari kanglai pai mana yai fare